Hello, ꯑꯩꯉꯣꯟꯗ ꯅꯪ ꯀꯩ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯃꯁꯛꯇꯤ ꯑꯗꯨꯝ ꯌꯥꯕꯅꯤꯀꯣ ꯅꯥꯞꯄꯅꯦꯕꯀꯣ ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯝꯗꯕ꯭ꯔꯥ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯕꯤꯔꯣ ꯌꯥꯅꯤꯀꯣ ꯑꯗꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕꯅꯦꯕꯀꯣ ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯒꯗ꯭ꯔꯣ ꯆꯨꯝꯅ ꯑꯗꯨꯝ ꯍꯥꯏꯌꯣ ꯍꯥꯏꯗꯤ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯣ ꯍꯥꯏꯕ ꯀꯔꯤ ꯁꯛꯇꯥꯅꯣꯅꯦ ꯃꯁꯛꯁꯤꯒ ꯑꯩꯉꯣꯟꯗꯒꯁꯨ ꯍꯧꯖꯤꯛ ꯁꯥꯔꯤꯅꯦ ꯍꯦ ꯆꯨꯔꯣꯀꯣ ꯅꯁꯛꯇꯨꯒ ꯑꯝꯇ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯑꯣꯏꯃꯥꯏ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯤ ꯕꯣ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯈꯤꯇꯪ ꯌꯥꯡꯅ ꯆꯠꯈ꯭ꯔꯒꯦ ꯁꯤꯗꯒꯤ ꯀꯔꯤ ꯁꯛꯇꯥꯅꯣ ꯉꯥꯡꯕꯗꯁꯨ ꯈꯤꯇꯪ ꯐꯖꯅꯁꯨ ꯉꯥꯡꯉꯨꯗꯅ ꯈꯣꯟꯗꯥꯁꯤꯒ ꯀꯔꯤꯅꯣꯅꯦ ꯀꯤꯔꯨꯔꯦꯅꯦ ꯀꯔꯤ ꯈꯣꯟꯗꯥꯜꯂꯛꯇꯥꯅꯣ ꯏꯕꯦꯝꯃ ꯅꯪ ꯅꯁꯛꯇ ꯉꯥꯏꯔꯦꯅꯦ ꯇꯧꯔꯤꯁꯦ ꯅꯈꯣꯟꯗꯨꯗꯤ ꯏꯍꯦ ꯑꯩ ꯇꯥꯗꯕꯅꯤꯅ ꯍꯤꯡꯆꯥꯕꯤꯅꯤ ꯅꯪꯗꯤ ꯍꯤꯡꯆꯥꯕꯤ ꯀꯤꯖꯔꯦ ꯑꯩ ꯆꯠꯆꯔꯒꯦꯕꯣ